खुरमजरी SKTV News पु यंगबिरिबा पुमनमकपु लाइखोराम थोइथोइ चनुना तराम नोकचरी अहानबदा मरोइबा पाउ मखन अमसोंग लेखान पोक्पिदा कामजिनन चोंगलोइबु ताथिदा ओइना तौखि हाइना केस ओना अरामबाई तेंगोलदा मराल सिरखिबु अकन ममोंगदे यानिंगदा बथोदरखली Manipur Police MR IRB की पर्सनल ना पुनसिंदुना सेंबा स्टेट फोर्सेस क्लब खांगाबोक ना अहानबा ओइना खांगाबोक लमलोंग कैथल गी अकोइबदा क्लीनलीनेस कैंपेन चथथे हौजिक पाउ संदौना पिजरी था सिगी हौखिबा तांग अनिगे हिंगदा मखन अमसुंग लेखान पोकपिगी मरक्ता कामजिनन चोंगलोय कौबा नुपा अमबु ताथि तावइना तौखि हाइना कुकी स्टूडेंट्स ऑर्गेनाइजेशन केस ओना अरामबाई तेंगोलदा मराल सिरखिबबु अरामबाई तेंगोलना कन ममोंगदा यानिंगदबा फोंदोरक्ली एटी जनरल हेडक्वार्टर्स की कंट्रोल रूम ऑपरेटर लाइस्ट्रम रॉबसन खुदकेक पीदुना थादोरखिबा चेरोल अमदा थौदोक अदुगी मतांगदा सोशल मीडिया यावना प्लेटफॉर्म कयादा फोंदोकनरक्लिबा वाफमसिंग असि युमफम यावदबा अरानबनी चुम्मी लाली खंगद्रिबा पाव अमा संदोक्तुना मियामबु लाना लमजिंगनबा होनरोइदबनी अरामबाई तेंगोलना चुम्बा सेंगबदा युमफम ओइदुना अमदी थबक अमा तौबदा लोगी वांगमदा तौरोय अरामबाई तेंगोलगी मिंगचत थियनबा याबा थवोंग मखाताना तौबिगनु अरानबा वाफम संदोक्तुना अतोपबु मराल सीबगी थबक केस ओना तौरोइदबनी मदुगी महुत्ता मरी लेनबा अथॉरिटी दा चतुना लोगी मतुंग इन्ना वखतपियु हाइदे थासिगी हौखिबा तांग अनिगे हिंगदा मखन अमसुंग लेखान पोकपिगी मरक्ता कामजिनन चोंगलोय कौबा मियोय अमबो अरामबाई तेंगोल हाइरिबा लुप असिगी मियोय सिंगना ताथि तावइना तौखि हाइना कुकी स्टूडेंट्स ऑर्गेनाइजेशन केस ओना मराल सिरखली KSO गी इंफॉर्मेशन एंड पब्लिसिटी डिपार्टमेंट ना थादोरखिबा चेरोल अमदा अरामबाई तेंगोल गी थवोंग असि यामना तमथिबा क्राइम अमनी लोइनना जस्टिस अमसुंग रूल ऑफ लॉबु खोंगाउ नबा सिगुम्बा थवोंग असि केस ओना यासिनबा तौरोय अमदी लोगी मतुंग इन अथॉरिटी ना चपचाबा थबक लौखतुना चेनरिबे मियोय सिंग फारगा लोगी मतुंग इन थबक लौखतकदबनी हाइरी होम मिनिस्ट्री गी माइकैदगी शुअकन मिटयेंग चंगदुना यासिनबा तौरोइदबा मोंगदा थबक तौदुना चेनबा सिंग फादुना मतुंगदा सिगुम्बा थौदोक थोक्तनबा चैराकपिगदबनी अवाबा तारबा कामजिनन चोंगलोयगी मफमदा जस्टिस फंगहनगदबनी हाइरी थौबाल डिस्ट्रिक्ट के मनुंग चन्ना लेबा खांगाबोक्तगी स्टेट फोर्सेस मरुओइना मणिपुर पुलिस मणिपुर राइफल्स इंडियन रिजर्व बैटलियन की पर्सनल ना वाखलोन मानना पुनशिंदुना सेंबा स्टेट फोर्सेस क्लब खांगाबोकना अहानबोइना खांगाबोक खुंगंगी कमर्शियल हब अमद ओइरिबा खांगाबोक लमलोंग कैथेलगी अकोइबदा लमचु सिट सेंबगा लोइनना क्लीनलीनेस कैंपेन चलथखरे कैथेल असी लूना नाना थमनबकी पांडमदा मफम अदुदा लेरंबा अमोदपसिंग सेंगदोकपा अमदी फता हाउदी सिंग मफम चाना लोइशिनबा दुकान मपुसिंग कैथेल फंबिरिबा मियामदा अवेयरनेस पीबगी थौरम अमो ओइनसु पांगथोकपनी हाइना क्लब असिगी प्रेसिडेंट मोइरांगथेम कुंजकेश्वरना फोंदोरकली ngasi ahanbagi oina khangabokki manung lambigi pot hol leiramba singsu nung haijinduna semjinkhre makha tana tongan tongan ba saukhat thaurangi thabak thauram sing paikhatnaba sem sare haina mahakna makha tana haiki koi police MR IRB hariba state force ta thabak tawbiriba adumba arabara pada koi posting piduna leiraba mayam si koi punsin jaraga khangabokki ba saukat thorum khara pangthoksi tawsia da good approach ta koi si akana bo wari pamui makha da koi adumba state forces club khangabo khana ma semjen jaraga mayam gi lamta koi service tawga leiraga chu koi khangabo kyo manungi sida soi koi koi gi ba unity ma sepkalaga afaba thabak thorum khara pangthoksi hai bise koi ba sida leibiriba commercial hub sida leibiriba dukan tawbiriba mayam atopa posai yon biriba gi sanga kakliba mayam dagi thorakpa was product amora kai mayam si mafam sana sana thambiu hai bise ko ne awareness sam pizari मणिपुर की ममिंग लेरबा डिजाइनर रोबोट नाउरिमना मणिपुर की खुदसा लोनसा अमदी फिसा लोनसा के पोथोक सिंग
France ki Paris ta pangthokpa global fashion show da khudol tamduna mafam asigi na khullaba textile heritage hena mai pakna uthokpa ngamkhre malem gi fashion capital ni hairiba Paris ta pangthokpa Paris fashion week ki thoram asida PP production house na organized amadi produce tawduna exclusive international fashion show asi France ki Paris ta leiba Melia Lada defense ta pangthokpani Thauramda akhanana India dagi Robert Naurem yauna tongan ba leibak singdagi lakpa design kunmanga bu barton tawrtuna saruk yakhibani Robert Naurem bu anoba collection art of East India haina mingthonba culture amadi artistic oiba khutsa lonsa da akhanana puthokpa mareibak Manipur da kathokpani Mahaki khudol sing asi Manipur gi handloom bu hingat hanba amadi fashion gi lamda hena sogatpa collection singna Manipur gi muga gi iyong dagi puthokpani haina uthokli loinana malem gi kaithel da khutana shemba embroidery na leitengduna masagi haurakfam ningthi na takchari Robert Naurem na lemjaningai oiraba fashion event asida saruk yaba haibasi Manipur gi textile amadi handloom gi lam asi global fashion gi map ta yawbangamle hairi Manipur gi rang asi makhata na lakshin mangamnaba security force amadi state police na Lisang sit na paikhalakpa section thaurang singi saruk ama oina Imphal West District ki Sekmai Police Station na konba Kangla Tombi ki mafam singda thiba humbagi thabak chathabada masing yamlaba khutsukulai sing fagat pangamkhre hairi ngarang sathagiba search operation asida security forcing Megjinga konana 9mm carbine submachine gun ama Megjinga konana .303 rifle ama maruhum yawba Megjinga konaba 9mm ki pistol ama Megjinga konana .32 gi pistol ama local made bolt action single barrel turret local made single barrel ama Baofeng handset ahum .303 gi kapa yariba maru tara barrel gi cartridges taruk BP patka ama helmet ahum BP vas ani magazine pouch ama fiber plate mari amadi bag ani fagat pangam kibani haire adubu mifa mifun gi thoidokpa paudi leite haina police ki pauna makhatari nakalama romda Churchanpur district ki tuibong dagi nupi ama security force na WY tablet leasing ani ga konana fare haire police dagi fangba pauna haire faraba nupi adu Chinhat chahi nimfumari ni maha ki mayum dagi lupa lak tarataruk Leasing Humfu Taruk Romgi Oigadaba WY tablet leasing Aniedu Fagat Kibani Haidi Amaromda Ngarang Imphal District ki Manung da Leiba Yangang Pokpi Bazar da Lambi Lamakna Duna Leiramba Mioi Ani Police na Tekta Kaidana Mayumgi Mioi Singda Kutsinakre Haidi Police na Mayumgi Mioi Singda Sinakraba Mioi Aniedu H Ihangjo Village Tagi Lalminlun Chahi Nimfu Manga Amadi Sangran Village Tagi Sesem Chahi nifu mangani hairi Leibag asigi mafam pumbada October ani dagi October 9 fauba cheyol ama chupna chathariba humfutara mathoi suba wildlife week English ani kun manga gi saruk ama oina ngasi ayuk Thobal Forest Range na sinduna school gi mahiroi singa loinana funal maringda trekking chatuna human animal coexistence ki thoram ama pangthokre guided bird watching trial walk Haiba Pandamda Divisional Forest Office Thaubalgi DFO Dr. L. Zesiligi Meeting Makada Range Forest Officer Thaubal Dinesh Chandra Salamna Luchingduna Waito Protected Forest ki area amasu oiriba Funal Maringda Chatkiba Trekking Aduda Wildlife Explorer gi members sing amadi staff sing su saruk yaki ngasigi khongchet aduga mari leinana Range Officer Dinesh Chandra Salam amadi Wildlife Explorer gi members singna Mahiroi singda lamlaki sa uchek singi maramda wafam kaya takpi khibaga loinana miram dagi pairakli bo uchek singbu hatpi roisi makoi bunga pi senbiduna loina si haiki Paumi eng tabiriba singbu marak thana thenba break amatang longminasi I am pleased to inform to the general public and the business community of Manipur Chamber of Commerce and Industries, Department of Textiles, Commerce and Industries, Government of Manipur, and Manipur Industrial Development Corporations are jointly going to organize a buyer-seller meet on coming 10th and 11th October of 2025. Haiba event asida handloom handicraft product agri food product
green and eco-friendly product mayamama showcase tawjagani. This high-impact summit aims to connect global buyers with Indian and international sellers. Foreign buyer seller kharasu yarakani atuiduna it's a good opportunity for all the MSMEs in Manipur. Namdam asigi business asibu kadamna chakula ingdagi hana lerimiba issues and challenges in sibu kadamna kokadagi haidu amutana khanajagani. Manipur Global Business Summit Buyers and Sellers Meet City Convention Center da Pangok Chagani adugimak asigi haiba koi ki makhada ki ba hotel asida register tawduna sarga minasi haina aya thanjagi. SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki kuthangda mapangal kalava connection facility leijare local cable operator ama oiduna niyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu akupa marol gidamak mobile number 7005259437 natraga 8974209157 da call tawbiratuna khangbiba yagani. Break ki matong makataba pausing maglominasi. Indian Dental Association IDA Manipur State Branch Department of Oral Amadi Maxillofacial Surgery Education CDE ga kutsam naraga Basic Life Support BLS Haiba Program among asi Jenims ki auditorium da pangthokre Thauram aduda IDA Manipur State Branch ki member sing Jenims Dental College Amadi RIMS Dental College ki intern Amadi faculty singaloina na IDA Manipur State Branch ki delegate yauraga Chauhum Romna saruk yakhi IDA के सेक्रेटरी डॉक्टर दीपक निंगोंगबम ना हाइकिबदा थौरमसी डेंटल के प्रोफेशनल्स सिंगना मेडिकल इमरजेंसीज के मतमदा मियोइबगे थवाई कन्नबा क्लिनिकल सेटिंग करी लौखतकनी हाइबगी मतंगदा खंगहौनबा अमदी हकथेंगनना तमहौनबा के पांदमदा सिनबने हाइखी ngasi सेशन अदुदा डॉक्टर नामैराकपम चरणना बेसिक लाइफ सपोर्ट की मतंगदा मिटना कोंग ओइहोबा याबा कानाबा टेक्निक कया ताखी लोइनना कार्डियोपल्मोनरी resuscitation CPR karamna pigadagi haibagi matangda demonstration tawduna sotki Irengbam Saural Memorial Trust na sinduna laikhidraba Irengbam Saural gi humfunipan suba mapo kumunga mari lenana essay competition ama tha asigi tarani thoida pangthoklagani hairi competition asida mahiroi singna saruk yabiu haina Irengbam Saural Memorial Trust ki secretary Huidrom Sanjoy na phongdorakli ngasi Manipur Press Club ki thangjing hall da pangthokpa paugi mifamda Sanjoy na makha taraduna political status of Manipur 1947 to 1949 haiba hiramasida anirak suba oina pangthokadoriba essay competition asi category ani thokna khaidokla pangthokani category A da class 8 tagi 10 fawgi mahiroi singi amadi category B da class 11 nagi hauraga class asigi mathakta leiriba mahiroi khudingmak amadi university ki pass out tawkhiba mahiroi sing fawba saruk yaba yagani competition asi Imphal West ki Kanchipur leiba Standard Robert amadi Catholic School hairiba mafam ani asida pangthokani essay competition asigi ahanba mana sale oina lupa lising kun ani suba mana lupa lising tara manga amadi ahum suba mana da lising tara oigani loina na consolation prize ki oina mioi tara da khanduna sale gi mana oina lupa lising ahum pigani essay competition asida category A da leiriba mahiroi singi word limit lising ama oigani amadi category B da leiriba singina word limit lising ani oigani lamdam asigi haurakliba naha singda Manipur gi oiramba political status asi khanghandaba yade haibagi pandamda trust asina competition asi sinbani competition asigi form loba masung thazin bagi matamna tha asigi tara fawba yagani loinana Manipur Student Federation MSF ki loisangda competition asigi form fangani Irengbam Chaurel gi mapok kumona lakliba November anida pangthokani loinana pangthokadaba mafam matamgi matungina phongdorakani haiki Munban suba limam chori mapok kuman umika mailina trust nasinjadna langibo October tang trying to imagine sida essay competition ma pangthok jagani magi theme di political status of Manipur 1947 to 1989
ꯍꯥꯏꯕꯁꯤꯗ ꯄꯥꯡꯊꯣꯛꯆꯒꯗꯧꯕꯅꯤ ꯇꯁꯦꯡꯅ ꯍꯧꯔꯛꯏꯕ ꯅꯍꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯃꯇꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯌꯥꯝꯅ ꯅꯩꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯔꯒ ꯈꯟꯖꯔꯒ ꯇ꯭ꯔꯁ ꯑꯁꯤꯅ ꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯊꯝꯖꯕꯅꯤ थौबाल डिस्ट्रिक्ट के मनुंग द लैरिबा लमदिंग एजुकेटेड वेलफेयर एसोसिएशन लिवाना मियामगी याइफनबा थबक पाइखलकपगी सरुक अमा ओइना नेशनल हाईवे दगी लमदिंग संगाई युमफम अमदी तेंथा फाउदुना चटलिबा लंबी द लैरिबा पोटहोल सिंग ngasi लमदिंग एजुकेटेड वेलफेयर एसोसिएशन अमदी खांगबोक एसी की एमएलए ओ सूरजा कुमार गा खुचमनदुना पोटहोल सिंग नुंगना मेंशन ख्रे ngasi की पोटहोल मेनबगी थबक अदुदा लिवा लमदिंग मेंबर कयाना सरुक याखी ngasi की पोटहोल मेनबगी थबक अदुदा लिवा लमदिंग एडवाइजर हरिदास सोरखाइबमना फोंदोखिबदा लैंगाकना कोइलास थारकपा ngaibada lambi asi komgi kom ngakta ngairaktuna nong tarakpada khongna fawba chatpa yaraktabagi fibamda lakpadagi liwa lamdingna lambi asi fagatnaba honarakpasi yamna thagatningaini loinana lambi fatriba laikai laikai gi club amade association singna pothole mention birabadi lambi gi fibamsu ka hena sokloi haina phongdokhi aroibada maroiba pausing amuka hana pizari Makhan amasung lekhan kopida kamjingan chongloi bukati tawoi na tawki hai na KS ona Rambai Bengal da maral sirakhibabu akan na mongde yaninda bufundoraki. Amasung Manipur Police MR IRB gi personal da punsinduna semba State Forces Club khangabok na ahan bo ina khangabok lamlong kaithel gi akoibada Cleanliness campaign chathakre. matang asida bulletin na si loisindare Manipur miyam gi punsida khwaidagi hena maroiba state asigi leibag asigi amadi malem gi ipau singi damak SKTV news pu mi king taduna leibiyo khurumjari